Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau. Netaji Subhash Chandra Bose ki 108 suba mapok kumon numitpu Parakram Divas haina Bishnupur jilagi Moirangda leiba INA Auditorium da pangthokli. Ganatantra Divas palangi full dress rehearsal ngasi New Delhi gi Kartabia Park da pangthokli. Pradhan Mantri Narendra Modi na ngasi Kerala gi Tiruvananthapuram da pangthokpa thoram amada chakhwat thaurangi project khara sangagani kharana jatra hungani amasung Rashtrapati Draupadi Murmu Uparashtrapati CP Radhakrishnan amasung Pradhan Mantri Narendra Modi na ngasi Basanta Panchami da leibak asigi miyamda yaipa paujal piri. Manipur da sungasi Netaji Subhash Chandra Bose ki 108 suba mapok kumon numitpu Parakram Divas haina Bishnupur jilagi Moirangda leiba INA Auditorium da pangthokli. Thoram asida Rajapal Ajoy Kumar Bhala INA Local Advisory Committee ki Chairman amasung Moirang Kendra ki Emirate Thongam Santi amadi KRC Foundation ki Member Retired Colonel Santi Kumar Singh saruk yari. Thoram asi INA War Museum cum Library Art and Culture Vibhaka INA Local Advisory Committee Jaral Nehru Manipur Dance Academy Culture Mantalagi North East Zonal Cultural Center ga punna sinbani. Thoram asigi saruk ama oina INA Calendar lising ani kuntaruksu phongani tungda Rajapalna Knowledge Research Center Foundation na North East Integration Rally amasu lamthagani. Hanagi Mukhyamantri Nongthombam Biren Singh na Netaji Subhash Chandra Bose mapok kumon ga mari lenana lucingbasi mafamda ikai khumnaba ulti. Social media da thagat pawarol amada siri Biren hai lucingbasi gi mathongna na ekoi punamana wakhal amata oina apunbagi saktam ngakpa ngamba oirasino. Amoromda kendagi culture mantalena andamani koba ithata Netaji Subhash Chandra Bose ki 108 suba mapok kumon ga mari lenana Parakram Divas ngasi dagi pangthoklagani thoram asi leibak asigi atei mafam 12 dasu Pak Sanna Thasi Kunmanga Pawba Pangtokani. Netaji Subhash Chandra Bose na leibak asigi damak kathokpa masung mahaki mathongna bu ningsingbo ina pangtokpa thoram asigi manung channa National School of Drama na sanaba drama ma utkeni. Thasigi kunmanga pawba pangthokadaba thoram asigi manung channa cultural program amasung exhibition ju pangthokani. Amoromda Uparashtrapati CP Radhakrishnan Orissa amasung Nongchup Bengal ngasi chatkani Shri Radhakrishnan Orissa gi Katak amasung Nongchup Bengal gi Kolkata da pangthokpa Parakram Divas da saruk yagani. Kuntraum da Suba Assam Rifles Nambol Maibam Lotpa Singna training piduna lamdam adongi nahasing da Agnibir Taramari amadi Central Armed Police Force Dramatoi kalakpada Assam Rifles amasung district asigi official singna taran opagi thoram mamang asi pangthokre. Nambol da leiba Kuntraum da Suba Assam Rifles ki campus da pangthokpa thoram aduda Bishnupur jilagi Deputy Commissioner Puja Elanghom na hai security force na nauna changlaba nahasing ki thaudang asi yamna chawi leibak asibu tangdu leitana lehenbada achauba lobata natana tungi haurakliba nahasing buchu lamjingadabani mahak na hai. Koi territory Assam Rifles na training bazana piraga practice bazana to hallaga select to bibagi yamna gratitude to Assam Rifles as well as angang sing moigi guardians parents yam encourage to bibagi habidi angang sing hujik you will be part of nation building akoigi Indian state ki and Indian force ki yaurabanina you play a very important role for in the security and the safety of our nation. Lok Sabha ki MP Dr. Heirangkhongjam Bimol Akoijamna Sabhabati oiduna Imphal East DC Complex ta Disha Committee ki mifam ngarang pangthokre. Mifam asi Disha Committee ki member secretary su oiriba Imphal East Jila ki Deputy Commissioner Nivedita Lairen Lapamchu saruk yaki. Mifam aduda Kendra Sarkar ki tongan scheme singi matang da khanaki. Scheme sing miyam da matam chana phanganba bibak singi marakta pau phaunaba amasung niyom chumna thabak tongnaba su khanaki. Thoram aduda Khundrakpong Kendra ki MLATS Lokesor Disha Committee ki members sing amasung tongan ba bibak ki official sing saruk yaki. Kendra ki Civil Aviation amasung Donor Mantri Jyotiraditya Sindhya ngasi Agartala da chakhwat thaurangi project ya sangagani kharagina jatra hungani. Agartala gi Rabindra Satabari Siki Bhavan da pangthokadaba thoram aduda Raija dugi Mukhyamantri Manik Saha amasung atai mantri singchu saruk yagani. Shri Sindhya numit humni gi Tripura khongchata ngasi Agartala da thungani. Tabiriba pawase Akashvani Imphal. Ganatantra Divas palangi full dress rehearsal ngasi New Delhi gi Kartabia Park ta pangthokli. Rehearsal asi ayupung 10 dagi Vijay Chowk dagi hauraga Red Fort ta loisingani. Rehearsal asida Bharat ki Nat amasung Sanskriti ngaksel amasung Bigyan gi haisingba utli. Sahi asi ki Ganatantra Divas palanda
Raja Union Territory amasung Kendragi Bibak Untragi Tableau-sing utkani. Pradhan Mantri Narendra Modi na ngasi Kerala-gi Tiruvananthapuramda pangthokpa thoram amada chakhwat thaurangi project kayamrum sangagani amasung project khadana jatra hungani. Kerala-gi khongchatta Pradhan Mantri ngasi Rajyaduda thungani mahakna Rail Urban Livelihood Science amasung Innovation Citizen Centric Services Health Care na chingba miyamgi punsi mahing phangadaba project kayamrum sangagani. Tiruvananthapuramda pangthokpa thoram aduda tiliba miyamda Sri Modi na wa ngangani mahakna Amrit Bharat Express Rail Gari ahum amasung passenger rail gari ama punna rail gari mari lamthagani sahar da leiriba miyamgi punsi mahing hena phagathanaba pandamda Pradhan Mantri na PM Sabhanidhi credit card hodokani mahakna Kerala-gi street vendor sing yauna beneficiary lak amaromda PM Sabhanidhi loan khusinagani Tiruvananthapuramda CSIR NIIST Innovation Technology amasung Entrepreneurship Hub sanaba jatra hungani tungda Pradhan Mantri na Tamil Nadu gi Chennai da leiba Madhur Ramtagamda National Democratic Alliance ki luchingbasingi miyamgi mifam ama pangthokani mifam asida BJP ki luchingba amasung Rajya tugi in charge Piyush Goyal AI ADMK AMMK gi luchingbasingsu saruk yagani Rashtrapati Draupadi Murmu, Uparashtrapati C.P. Radhakrishnan amasung Pradhan Mantri Narendra Modi na ngasi Bansanta Panchami-da leibak asigi miyamda yaifa paujil piri. Social media da thagatpa warol amada Rashtrapati Draupadi Murmu na hai namit asida miyamna mahigi lairembi Saraswati-bu ningjaduna wakhal lawsing amasung haisingba pibiba oirasenu. Uparashtrapati Radhakrishnan na hai Basanta Panchami namit asida Saraswati imana miyambu mahigi lamda haisingba amasung nungsi chanaba amadi thaujanbirasinu. Pradhan Mantri Narendra Modi amasung Brazil gi Rashtrapati Lula da Silva-ga ngarang leibak ani gi oiba wafung kya khanakre mapan thoram mantraloy na hai lalolitik technology ngaksel energy haksel lawu singu amasung atay hirang kya gi matangda luchingba nina wari sanakhi Kendra gi Electronics amasung IT Mantri Asni Vaishnaw na hairi Bharat na Artificial Intelligence ki hiram manga AI architecture application model chip infrastructure amasung energy hena phagatnaba lepalaitana hotnari Sri Vaishnaw na hai mathang thada New Delhi da pangthokadaba AI Impact Summit-ta mipum khudingmakna technology sijinaba yahanaba khanagani Kolkata da leiba NIA gi Special Court amana Pakistan da based over terror outfit Lashkar-e-Toiba nahasing yahonbada chenaba miyoi ama sahi tara jail da thamnaba lakthokre Court na Karnataka gi Uttara Kannada jilla da leiba Syed M Idris Kauba miyoi adu Indian Penal Code amasung Unlawful Activities Prevention Act ki makhada mara leire haina lakthokibani miyoi adugi mathakta court na lupa lising humdra gi fine su thinaba khanganki panba yai case asi ing lising ani kungi April da West Bengal gi police tagi NIA na laukibani masigi matangda thijinbada Syed Idris ka loinana Jammu Kashmir dagi Altaf Ahmad Rathar Kauba miyoi amasu phaki agency gi pawn hai pharba miyoi ani amasung Tania Pravina Nongchup Bengal dagi nahasing Lashkar-e-Toiba da yahonbada maruiba thodang lauki akaknaba paw ama phangwadagi ising ani kungi March da Nongchup Bengal gi North 24 Parganas jilla gi Baduria da Nongchup Bengal Police ki Special Task Force na Operation Chathabada Tania Pravin phaki bani maduda jihadi gi lairik yauna potlom kyamarum phagatki Kendra gi New and Renewable Mantri Pralad Joshi na hairi leibak asida energy lamda khumang chawthilakpana industrialization yauna miyoi kaya da thabak piba hengalakpa amasung malengi atay leibak singa chawkhatpagi lamjel da mangjil thaduna chatli wafam asi energy matangda Davos da pangthokpa World Economic Forum da Sri Joshi na phongdokhibani aroibada maruiba paw amo Netaji Subhash Chandra Bose ki 108 suba mapok kumon numitpu Parakram Divas haina Bishnupur jilla gi Moirangda leiba INA auditorium da pangthokli Ganatantra Divas Palan gi full dress rehearsal ngasi New Delhi gi Kartavya Park da pangthokli Pradhan Mantri Narendra Modi na ngasi Kerala gi Tiruvananthapuram da pangthokpa thoram amada chakhwat thaurangi project khara sangagani khadana jatra hungani amasung Rashtrapati Draupadi Murmu Uparashtrapati C.P. Radhakrishnan amasung Pradhan Mantri Narendra Modi ngasi Basanta Panchami da leibak asigi miyamda yaipa paujal piri paulai jare